mayamgi nungainabagidamag leijariba Makhal Mathel Manipur channelna mayambu ikoknona khoiromjari ngasisu mayamgi nungainabagidamak Manipuri horror story amamuk puduna laksari horror story asigi maming Patyagi Yoom Wari asi hingliba amadi sikraba kanagumbi amataga renejadi ai ibana wakana sagacharaga tabiriba singing ngahak pathanabagidamata semjaba warini Haujik mayamda khudol tamjari Manipuri horror story Patyagi Yoom Tiken subon romba yamna kanjaba miyoini mahaki thabak asi okto thauduna sen tanbani mahaki masa mangani adubu magi mayamba mataima corona laichatna maram oiduna laikhidre maramasina mayambana thamlamba masa ani amasu tikene yokpa tarami Tiken thamoi chawba minungsi khangba misakni amadi magi nupi sanato bisu adumangai isam sami aigi migi naidaba mateng pangba miyoini maramasina Tikengi mayambana hundoklamba masa ani adubu makhoina masa dauna leiminei adubu Tiken corona laichatna maram oiraga lockdown thamjinkhibana sufam nofam amata laikhide Laige phangdaba yonge sittaba matam haibadu oire areiba khara aduna hingba tari adubu Tikendi magi masa manga dune mayambagi masa ani dune magi nupine makhoi nipangi mabuk thannaba honabada mahak makokta khut hapa haibadu oire marak asida magi lekaida leiba mama ina khunbadagi mapa layengnabagi lawsen khiba sen adu pithoktaba tarabadi Tikena hojik leiriba yum hingkhol asi Pinabasu taksilai awabagi mathakta awaba ama mathang nantharakpaduna Tikengi kallaba pamom adu hikthakraba male ahing kapsakhi adubu punamak khangliba Tikengi nupi sana tombina Tikengi mabukning themjinbikhi asigumlaba amamba sangsar amagi iro nungda tapna luptharaklaba Tikengi marai bakta ikhang khanghaudana mangal ama nongma yuk anganba amada ngalakhi Numittu kokilagi office piyon oina thabak tawba yai madu Tikengi yumgi thongkalda kari thongjilai matamaduda Tiken sumangda thabak ama tawduna leiri matamaduda jaimana kenopta hange yum sibu oinam Tiken hoigi yum oibirabra oh hoi mane ai samangne kai tan sige laikhidraba mama amudon amadi Sanarigi piba atonba Tiken soidre ko hoi soidre kari maragi waribuno yaimana Tikengi pari puri puthoktuna si amata yengaga hairakpa aduda Tiken mihundu senga chengumnei asuk wana nangna leiringai asida kari amuk tawkadoriba sakno khanduna masa adu swai lawi masigi makha tarakpada yaimana Tiken nang laibakta chatpa tare hei Yaimagi wafam adu tabda Tiken masa adu humang kangi aduga yamna pakhatna kaino harisibo adongna kanano haigene ado aibo moram tangdi phamningida sum lepaga leibasi waine ngakpigani ai phap o jahudre hai sanatombi tabo nangbo phidam ta puthoro adu khurana hoji haikibadubu karino aidi karigi laiba ka chakadoribano Asamna haineringai sanatombidu mora puduna thorai aduga yaimata piki masidagi yaimana mora aduda phamtharaga tapna hairi laikhidraba nangina yamba adugi nupi nangina nataima adugi mamagi mayamba amalai haibadi nataimagi mama ko adugi mamadu masa amata yaujade adubu magi lanthum asuki matik jamna lei adubu hojikti Magi nupi amadi mahak masado sikhre mahakna hinglingaida magi yum hingkholdo magi masegi masa nupida pithoklamle adubu hojikti mahaksu laikhidrabanina magi masa naukoliba nangni oina phangba tarine aduna sigi sida nangi mingdo isalo aduga numit afaba ama yengaga yumduda leinaba tawro yumdugi leifamdu sida lere Nakoina khangdragasu aiga jalasu chachi masi aigi number ni adudi ai amuk chalage ko
asomna hairaga yai madu tiken gi yumdagi amuk thokre tiken hoi haiba natana karimata haiba ngamkhidi tasengna mahak mangga sap manari masigi matung sana tombiga punna imungda sangaklei aduga yaimana hairamliba wafam adu tanarami masigi matung makhoi ani yum aduda satasi haina lepnari asomna lepnabadagi yaimada phone tawduna yum adu yonganaba thinbinaba haiki masidagi yaimasu laktuna tikengi okto aduda makhoigi potsai khara hapchinduna satnanaba sem sari matang adu dai jaimana nakhoina karimata porakrabasu yani aada loina lei haina hairami masigi matung makhoi mayamdu yaimana lusingduna kokilagi yumda laklei asumna lakpana makhoi kokilagi yum yori yum adu pat amagi matai wairapna saba yumni thoina saudaba mathot ani wangba ngawru oba yum adu ubada tiken amadi sanatombi maya kaba makhai yengjari aduga amaromda mafam adwaida yum amata uramde supnagi yum adu makhak urami yum adugi maikai ahumdi patni aduga maikai amadi makhoina chathok chasin tawanaba lambini yum adudagi khara chatlabadi patki phajaba uba phangi madu natrabasu yum adugi ani suba mathon adudagi yengba matamdasu patki phajaba adu uba phangi masigi matung yum adugi so adu yaimana hanglei aduga makhoi punna yum manungda sangai yum adugi manungda phajaba atang leiteng kaya amasu leirami madu ubada tiken amadi magi nupi angangsing harau nungaibana thalli masigi matung yaimana yum adugi so adu tikenda sindaramlaga mahaksu hankrage haiduna hankrei asomna matamdu hawkre numit adugi numidangda sana tombi sakhumda sak thongli aduga tikendi yum adugi khwai mathak thangba mathol aduda kakhatuna mafam adugi akoiba adu yengli magi masa singsu tv yengli matamasida tikenna mafam adugi patki phajaba adu ukhi maduda natana mafam adugi phajaba mafam kaya thabalgi mangalgi matengna ukhi nik lawa thallaba ising adu nuksitna liri humbada ithak masa kari ithak masa sing aduda thabalgi mangalna jaibada ising adu mani muktagum kuphet kafet ngali asigum laba drissa si ujabada tikena khalli o mafam asi tasinga lairibakni ahan aduna lairibakta satsi haribadudi masi wereko asomna khallingai mahang uriba pat adugi mataida kanagumbi ama prap laklaga ising sokli saktam adu yamna mayek sengna ubodi nati thabalgi mangal aduna haifetani uriba adubu ising soklibi adugi mafi marongi masu amadi masak adu khangrabasu ising soklibi adugi phijol aduna nupini haina tikena khanki maduda tikena kanaroni nungdang sida ising soklisibo asomna khallaga yengduna leiringai nupi adusu ising sopal loraga tikenda ngaihak jengamaga amuk satkhre mahana satkhribadu pacha adugi lambi adudani marudagi nupi adu adumak ukhidre masigi matung tikendu magi nupi ke manakta laktuna sak loirabra haina hangki maduda sana tombina loidore haina khungki maduda tikena yum asigi sengsak kaya yamna leibano haibadu hayengdi fajana yengsi haina sana tombida hairami maruda sana tombina hoi yengsi haujiksu sengfu achouba aniasi sengna pik thana yauri haina tikenda hairami mangum laba thauthok asida tiken amati sana tombi pangnungda nungaijari masigi matung makhoi tiken amati magi nupi sana tombi amasung makhoi gi masa singa punna makhoi mapan saksari saksa toklaba matung makhoi mayamdu lamsang lakpagi waraduna mahai loina tumna khre adubu lamsang chatpasidi tikedi kaisu waramdi maramdi mahakti hana okto thaubanina maramaduna mahakti ngalli haiduna tumda bida tv yengduna leiri matam aduda tv aduda butki film ama lai film adu yengbada tikendu masara ihai hainaramdi yamna kiwa faurami masidagi mahakna atopa channel amada amuk songanaba tv remote adu pangme tamye lami tasengna mahak tv remote adu sijinaba haitabanina
mahakna atopa channel thaba ngamdri masidagi mahak butki film adusu asum hainaraktabadagi TV adu muthat lamaga mahak yumgi mathaki saruk aduda lai tanza aduda magi matungda mi ama istiar aduda kakhalakpagum toraki maduda tikena kanano ne khanduna tungda phatlauna yengthoi adubu kana amatadi laamkhidi masidagi mahakna bhapna oiraboi khanduna mahak mathakta parprap kakhalakle masidagi mahakna pat aduda amuk yengi matam aduda pat adugi ising mathakta kanagumba ama hi honduna karigumba ama tawduna leibadu mahakna uki madu ubada tikena kana oraza no haiduna munna yengduna leiri adubu hi honba adudi hi adu honduna asumak satkhrei masidagi adumak uba phangkhidrei matam aduda yum adugi sumangda kanagumba ama lepaga leibadu tikena mathakdagi uki madu ubada tikena kana oraza no khanduna makhada amuk kumtharakle aduga mahakna thong hangdoklaga yengba matamdadi kana amata leiramkhidi maduda tikena yumthakta amuk yengkhatpada mana ngasai leiramba yumthak adugi dalan aduda musin muba migi mawong manba amuba mami ama lepaga mamit irang langna panglaga mangonda yengduna leiramki madu ubada tiken swai lauki masidagi mahak imungda parprap sangai aduga mathak thangba dalan aduda parprap chengkhatli aduga mahakna yengbadadi kana amata leiramkhidi aduga amuk mahakna makhada notharaga yengbadasu kana amata leiramkhidi tarokliba mawong aduda tikensu asumasum kirakpadagi masidi mawong amani khanduna mahak dalan adudagi parprap kumtharai asomna mahakna parprap kumtharapada magi khongthang aduga sap manana kanagomba amasu magi matungda kumtharapagum tawki maduda tikendu hena kiraktuna parprap kumtharaklaga tungda sat leithoklaga yengkhali matam aduda kanagomba ama mathaki dalan adugi karomda phat leichinki madu ubada tiken magi phamungda parprap sangaga tuminna hibbi asomna mahakna hiblingaidadi karimata tawrakhidre masigi matung mahak adumak tumthakhrei asomna matamdu haukhiduna mathangi nongale mahakna mikap thorakpada nong phajana ngalamle magi masa singna koilang langbagi khonjelna imung adu pungnin nilli mahakna pung yengubada pung nipan taduna leiramle masidagi mahakna phamung arudagi hawgalaklaga patlomda patki phajabasu yengba oina mamai mami taba chalami asomna lakpana mahak pat adugi torwal jawre masidagi mahakna machin maya sengduna mamit mamai tarakpada isingda tariba mami adu magi makok adu yaramdrei madu ubada tiken khangprek khangi aduga mahakna ising adu lenghandana amuk yembadadi kaisu taramde masidagi mahak singnaba asumasum henjillakpadagi mahak pat adudagi parprap lagle aduga makhoibu yum aduda pora amba yaimada phone tawnaba honaki tanza aduda tikengi woi thangba makhut aduda karino amana taplauna kolai maduda tikendu khangprek khangi aduga mana pairamba phone adu makhada thadaki aduga koibadu koyeng yengi adubu kanaso leibadi ukhide masidagi mahakna magi makhut woi thangba aduda yengi asomna yengba matamdadi magi makhut aduda musin muna khamdeklaga khuchagi mami ama taramki madu ubada tiken phone adu khungatlaga mayum yawnaba kanna chelai asomna chelakpana mahak magi yum yawri asomna mahakna kanna chelakpa asida tikengi masa singna kaidorage pabung haina hanglami maduda tikena ai lamjen chilibani hairamlaga imungda sangki masigi matung mahakna sana tombigi manakta parprap sangaga mana ngarangdagi uriba thingnariba khudimak tamki amadi khusagi mami adusu yenghanki adubu ngasai takhiba khusagi mami adudi taramdre tiken pungat ngai aduga magi makhut adu koilei leiduna yengi adubu karimata taramkhidi masidagi tikena yum asida kuina leitharagum si haina magi nupi sana tombida haiki adubu sana tombidi mangonda karimata taroktriba maramna tikengi wafam adu yaramkhidi masidagi tikena yum aduda leinanaba hairamba yaimada phone tawduna mahakpu lakpinaba haiki maduda yaimana hoi hayeng lakki haina khumaki
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯤꯀꯦꯟꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯆꯦꯜꯂꯛꯇꯨꯅ ꯇꯤꯀꯦꯟꯗ ꯃꯈꯣꯏꯒꯤ ꯑꯕꯨꯡꯉꯣꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯛꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯇꯤꯀꯦꯟ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯌꯦꯡꯉꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯃꯁꯤꯗꯒꯤ ꯇꯤꯀꯦꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯇꯨꯂꯥꯟ ꯃꯊꯛꯇ ꯄꯔꯞ ꯆꯦꯟꯈꯠꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯌꯥꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟ ꯑꯃꯗ ꯇꯤꯀꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯕꯨꯡꯉꯣꯗꯨ ꯏꯁꯤꯡ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯇꯤꯀꯦꯟꯅ ꯑꯥꯗ ꯂꯩꯔꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯃꯒ ꯌꯨꯝ ꯑꯗꯨꯒꯤ ꯗꯂꯥꯟꯗꯒꯤ ꯆꯦꯟꯊꯔꯛꯏ ꯑꯗꯨꯒ ꯄꯥꯠꯂꯣꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯦꯜꯂꯛꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯕꯨꯡꯉꯣꯗꯨ ꯏꯁꯤꯡ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯝꯕꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ ꯇꯤꯀꯦꯟꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯇꯤꯚꯤ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯇꯤꯀꯦꯟꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯅꯁꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯇꯤꯀꯦꯟꯅ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯄꯣꯔꯛꯑꯝꯕ ꯑꯍꯟ ꯑꯗꯨ ꯍꯌꯦꯡ ꯂꯥꯛꯂꯒꯅꯤ ꯃꯍꯥꯛ ꯂꯥꯛꯂꯒꯗꯤ ꯃꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯤꯚꯤ ꯀꯥꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯟꯅ ꯂꯥꯎꯅꯔꯛꯏ ꯑꯗꯨꯅ ꯂꯥꯎꯔꯛꯄꯗ ꯇꯤꯀꯦꯟ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯗꯨ ꯇꯤꯚꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯇꯨꯃꯤꯟꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯇꯤꯀꯦꯟ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯃꯃꯥꯏ ꯂꯩꯁꯤꯟꯅꯗꯨꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯂꯦ ꯇꯤꯀꯦꯟ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯗꯤ ꯆꯥꯛ ꯆꯥꯕ ꯑꯗꯨ ꯊꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯂꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯡꯗꯨꯅ ꯆꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯇꯨꯝꯕ ꯆꯪꯅꯔꯛꯏ ꯉꯁꯤꯗꯤ ꯇꯤꯀꯦꯟꯗꯨ ꯇꯤꯚꯤ ꯌꯦꯡꯗ꯭ꯔꯦ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯉꯟꯇꯥ ꯇꯨꯝꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯇꯨꯝꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯔꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯤꯀꯦꯟ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯗꯨ ꯃꯤꯀꯞ ꯊꯣꯔꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯀꯞꯂꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯀꯞꯇꯨꯅ ꯆꯠꯈꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯇꯤꯀꯦꯟ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯌꯨꯝ ꯑꯗꯨꯗ ꯀꯨꯏꯊꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯒꯦ ꯈꯟꯗꯨꯅ ꯇꯤꯀꯦꯟ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯤꯀꯦꯟ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯁꯨ ꯇꯨꯝꯊꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯨꯝꯕ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯌꯥꯏꯃꯗꯨ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯌꯥꯏꯃꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯇꯤꯀꯦꯟ ꯉꯛꯏ ꯃꯗꯨꯗ ꯇꯤꯀꯦꯟꯅ ꯌꯥꯏꯃꯗ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯄꯣꯔꯛꯄꯒꯤ ꯃꯔꯝ ꯍꯪꯈꯤ ꯃꯗꯨꯗ ꯌꯥꯏꯃꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯂꯩꯔꯤꯕ ꯑꯁꯤ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯋꯥꯐꯝ ꯑꯗꯨꯗ ꯇꯤꯀꯦꯟꯅ ꯚꯥꯞ ꯇꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯌꯥꯏꯃꯅ ꯇꯤꯀꯦꯟꯗ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯀꯣꯀꯤꯂꯥꯅ ꯍꯤꯡꯂꯤꯉꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤ ꯑꯃꯒ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯈꯤ ꯃꯗꯨꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯗꯒꯤ ꯀꯣꯀꯤꯂꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯥꯝꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯗ ꯁꯣꯛꯄꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯌꯨꯝ ꯑꯁꯦ ꯇꯝꯅꯕ ꯂꯥꯏ ꯐꯠꯇꯕ ꯂꯩꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯀꯤꯂꯥꯁꯨ ꯋꯥꯈꯜ ꯂꯩꯅꯥꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯈꯤ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯄꯦꯟꯈꯤꯗꯨꯅ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯛꯈꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯕ ꯑꯅꯥ ꯑꯌꯦꯛ ꯂꯥꯏꯌꯣꯛ ꯇꯤꯜꯂꯣꯛꯄ ꯅꯠꯇꯅ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯒꯦ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯑꯃꯥꯏꯕ ꯑꯃꯗ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗ ꯌꯨꯝ ꯑꯁꯤ ꯄꯤꯊꯣꯛꯂꯣ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯝꯕ ꯃꯥꯟꯆꯥꯡ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯤ ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯒꯅꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯣꯀꯤꯂꯥꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯠꯇ ꯑꯩꯅ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯀꯣꯀꯤꯂꯥꯅ ꯍꯤꯡꯂꯤꯉꯩꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯣꯀꯤꯂꯥꯅ ꯄꯜꯂꯝꯕ ꯂꯝ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯃꯃꯩꯊꯪꯗ ꯃꯤꯑꯣꯏ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯥꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯂꯛꯄꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ ꯈꯜꯂꯨꯕꯅꯤ
ꯑꯗꯨꯕꯨ ꯅꯈꯣꯏꯁꯨ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯁꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯅꯈꯣꯏꯗꯁꯨ ꯑꯀꯤ ꯑꯈꯪꯕ ꯄꯤꯕ ꯍꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯅꯌꯨꯝꯗ ꯍꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯏꯃꯅ ꯄꯣꯔꯛꯄ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯧꯁꯥ ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯔ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯍꯟꯖꯤꯜꯂꯛꯂꯒ ꯇꯤꯀꯦꯟꯗ ꯇꯞꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯟ ꯅꯠꯇ꯭ꯔꯒ ꯁꯅꯥꯒꯨꯝꯕ ꯑꯔꯪ ꯑꯔꯥꯛ ꯈꯔ ꯂꯩꯔꯤ ꯃꯗꯨ ꯄꯨꯔꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯅꯌꯨꯝꯗ ꯍꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨ ꯌꯥꯏꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯤꯀꯦꯟ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯎꯄꯨꯁꯤꯡ ꯑꯗꯨ ꯐꯛꯀꯥꯏ ꯐꯛꯀꯥꯏꯗꯨꯅ ꯑꯃꯥꯏꯕꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯅꯔꯤꯉꯩ ꯅꯨꯃꯤꯠꯇꯤ ꯇꯥꯁꯤꯜꯂꯛꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯅ ꯃꯥꯅ ꯅꯣꯡꯃ ꯇꯨꯝꯂꯤꯉꯩ ꯐꯃꯨꯡ ꯑꯗꯨꯒꯤ ꯎꯕꯥꯛ ꯑꯃ ꯃꯈꯥꯗ ꯅꯝꯊꯈꯤꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯗꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯤꯀꯦꯟꯗ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯥꯛꯂꯒ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯣꯝꯄꯥꯛ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯎꯄꯥꯛ ꯑꯃ ꯃꯌꯥ ꯀꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯇꯤꯀꯦꯟꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯥꯡ ꯑꯃ ꯂꯧꯔꯨꯔꯒ ꯎꯄꯥꯛ ꯑꯗꯨ ꯐꯛꯀꯥꯏꯔꯒ ꯌꯦꯡꯕꯗ ꯃꯣꯝꯄꯥꯛ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯔꯨꯛ ꯑꯗꯨ ꯎꯄꯨ ꯑꯣꯏꯔꯝꯈꯤ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯌꯥꯝ ꯑꯃ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯇꯤꯀꯦꯟ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯁꯤꯗꯒꯤ ꯇꯤꯀꯦꯟꯅ ꯐꯃꯨꯡ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯗꯨꯗ ꯁꯦꯟꯌꯥꯝ ꯑꯗꯨ ꯍꯥꯞꯇꯨꯅ ꯌꯣꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯣꯛꯇꯣ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯀꯥꯈꯠꯂꯛꯏ ꯃꯁꯤꯗꯒꯤ ꯇꯤꯀꯦꯟꯅ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯃꯅꯨꯡꯂꯣꯝꯗꯒꯤ ꯁꯅꯥꯇꯣꯝꯕꯤꯅ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯤꯀꯦꯟꯗꯨ ꯁꯣ ꯂꯣꯜꯂꯝꯕ ꯑꯗꯨ ꯍꯥꯡꯅꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯏ ꯃꯗꯨꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯗꯨ ꯄꯔꯞ ꯄꯔꯞ ꯂꯥꯛꯑꯒ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯗꯨ ꯎꯕꯗ ꯇꯤꯀꯦꯟ ꯄꯨꯡꯉꯛ ꯉꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯣ ꯍꯥꯡꯁꯤꯔ ꯍꯥꯡꯒꯨꯝꯁꯤꯔ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡ ꯑꯗꯨꯗ ꯇꯪ ꯇꯪ ꯊꯤꯜꯂꯛꯏ ꯃꯗꯨꯗ ꯇꯤꯀꯦꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯁꯣꯗꯨ ꯄꯔꯞ ꯄꯔꯞ ꯂꯣꯟꯁꯤꯜꯂꯒ ꯁꯅꯥꯇꯣꯝꯕꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯑꯣꯛꯇꯣꯔꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯦꯜꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯣꯛꯇꯣꯗ ꯀꯥꯈꯠꯂꯒ ꯑꯣꯛꯇꯣ ꯑꯗꯨ ꯊꯧꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯊꯧꯕ ꯍꯧꯔꯛꯄꯗ ꯁꯅꯥꯇꯣꯝꯕꯤꯅ ꯑꯣꯛꯇꯣ ꯑꯗꯨꯗꯒꯤ ꯆꯦꯞꯊꯔꯒ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯂꯨꯔꯦ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯗꯣꯂꯥꯟ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤ ꯑꯅꯤ ꯂꯦꯞꯄꯒ ꯂꯩꯍꯧꯕꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯥꯁꯤꯡꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯁꯣꯝꯗ ꯇꯤꯀꯦꯟꯁꯨ ꯑꯣꯛꯇꯣ ꯑꯗꯨ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯊꯧꯔꯤ ꯑꯁꯨꯝꯅ ꯊꯧꯔꯛꯄꯅ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗꯒꯤ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯊꯧꯗꯣꯔꯛꯂꯦ ꯌꯨꯝ ꯑꯗꯨ ꯃꯁꯛ ꯎꯈꯤꯗ꯭ꯔꯦ ꯃꯗꯨꯗ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯇꯤꯀꯦꯟ ꯁꯣꯔ ꯈꯔ ꯍꯣꯟꯗꯣꯛꯆꯩ ꯃꯗꯨꯗ ꯇꯤꯀꯦꯟꯅ ꯈꯜꯂꯤ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯎꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯀꯨꯀꯤꯂꯥꯒꯤ ꯁꯤꯈꯤꯕ ꯅꯨꯄꯤꯗꯨ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯣꯛꯇꯣ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯅ ꯃꯃꯥ ꯃꯄꯥꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯇꯤꯀꯦꯟꯅ ꯏꯆꯥꯁꯥ ꯂꯥꯛꯑꯔꯣꯏ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯌꯨꯝ ꯑꯃ ꯏꯄꯥꯅ ꯁꯣꯏꯗꯅ ꯁꯥꯒꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯇꯤꯀꯦꯟ ꯌꯦꯡꯉꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯅꯕ ꯑꯣꯛꯇꯣ ꯑꯗꯨ ꯊꯧꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ